IM na AR da Maral Sirakli, Laloglu National Socialist Council of Nagalim, NSN IM na January Contrada, Hanagi Minister Wairamba DK Korungthang Maringamade, Meeoi Kharada, 3rd Assam Rifles ki paramilitary personnel sing na OTP na ibiduna. Sel thumun bagi thabak sa thabagi thawong asi yamna thamoy sokningai ni haina phongdorok le. NSN IM na thadorok pa press release amagi matungin na. Hai diba thogdog adu mathong hukta ba 3rd Assam Rifles ki personnel sing na human rights values sing khongaw na banay. Thogdog adu Maral laijada ba Meeoi sing da military personnel sing na atam na ot naibada na tan lupa lak mari amade Maruti Gypsy munbi khibagaloy na. Korungthang bu yamna thina phuba do NSN na condemn tawi hai re. Crore tararom Oigadaba Drugka Konnana Meeoi ani Fagatkhre. Anti-smuggling unit Custom Division Imphal gi kangbu amana. Drugla lonba Meeoi ani malem gi kaithel da lupa crore tararom gi mamal Oigadaba Drugka Konnana Fagatkhre. Faraba Meeoi ani adugi manungda amana Imphal East ki kiam gai makha lekai dagi MD Akbar sahi kunmathoi apokpa MD Nasimuddin amade Thoubal district ke Layhaw khong mathak lekai lilong dagi MD Ayub Khan sahi kunmapan apokpa MD Tombe ne. Press na fangba pawda Meeoi ani ase Imphal gi tongan-tongan babafam singdagi fagat pangam khibani hai re. Akbar haidi ba Meeoi ase ngarang numidung matung khara helakpa duaida North AOC dagi amphetamine tablet piece lising mapan ga sahum ga loina na fagat khibane. Aduga Ayub haidi ba Meeoi ase na Imphal East ki hata da hangba petrol pump amagi manaktagi brown sugar kg amaga gram 7 ka kuntra ga nithoi ka kona na fagat khibane. Fagalaba polam sing adu custom division na seize tawbaga loina na Drugka Konnana faraba Meeoi ani asigi mathakta NDPSA ki makhada action laukhat pa hore hai re.